ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ꯫ ꯃꯇꯝ ꯑꯃꯗ ꯃꯆꯥ ꯂꯩꯇꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯍꯧꯅꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯑꯆꯧꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯂꯥꯗ ꯅꯆꯥꯅꯨꯄꯥ ꯄꯣꯛꯅꯕ ꯈꯨꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯄꯣꯔꯛꯂꯕꯗꯤ ꯑꯩꯍꯥꯛꯅ ꯈꯨꯗꯛꯇ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯗ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯄ꯭ꯂꯦꯠꯇ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯒꯅꯤ"꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯔꯥ ꯅꯨꯄꯥ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯔꯥ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕꯗ ꯃꯍꯥꯛ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯨꯡꯖꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯕꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯔꯥꯅꯤꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ nungaitaba ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯟ ꯁꯤꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯊꯥꯖꯅꯐꯝ ꯑꯣꯏꯔꯤꯕ ꯅꯔꯁꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯔꯥꯏꯕꯛꯇ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯔꯥꯅꯤꯗꯨ ꯇꯦꯡꯊꯥꯔꯝꯃꯤ꯫ "ꯀꯔꯤ ꯇꯧꯕꯒꯤ ꯀꯞꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯔꯨꯞ? ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯀꯣꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ" ꯍꯥꯏ꯫ ꯅꯔꯁꯇꯨ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯃꯥꯗꯨꯕꯨ ꯉꯛꯍꯟꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡꯗꯨꯕꯨ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯈꯠꯂꯗꯨꯅ ꯃꯃꯥꯗꯨꯗ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯔꯁꯇꯨꯗ ꯑꯃꯁꯨꯡ ꯌꯦꯀꯥꯏꯔꯣꯟꯒꯤ ꯃꯤꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯀꯣꯏꯕꯗꯁꯨ ꯌꯦꯜꯂꯝꯃꯤ꯫ ꯑꯍꯤꯡꯗ ꯀꯣꯅꯨꯡꯗꯨ ꯊꯥꯎꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡꯗꯨꯁꯨ ꯂꯩꯇꯦꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯤꯡꯗꯨ ꯊꯥꯎꯃꯩ ꯑꯃꯁꯨꯡ ꯃꯩꯒꯤ ꯀꯨꯝꯍꯩꯅ ꯉꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯂꯥꯟꯈꯤꯗꯨꯅ ꯆꯍꯤꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯥꯎꯈꯠꯂꯤꯕ ꯃꯈꯩ ꯃꯃꯥꯗꯨ ꯋꯥꯔꯝꯃꯤ꯫ ꯅꯔꯁꯇꯨ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯃꯍꯥꯛ ꯀꯔꯤꯒꯤ ꯊꯋꯥꯏ ꯋꯥꯅ ꯈꯨꯗꯣꯡꯊꯤꯕ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯅꯨꯄꯤꯃꯆꯥ ꯑꯃꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯧꯅ ꯐꯤꯖꯣꯜ ꯁꯦꯠꯄꯗꯨ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯗꯨꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯆꯍꯤ 13-ꯃꯨꯛ ꯁꯨꯒꯗꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯔꯥꯅꯤꯗ ꯅꯣꯡꯃ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ-ꯁꯤꯡꯅꯕ ꯄꯥꯝꯃꯤ"꯫ ꯃꯍꯥꯔꯥꯅꯤꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗꯗꯨꯅ ꯉꯛꯆꯥꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯅꯥꯡꯂꯤꯕꯅꯣ? ꯃꯔꯝꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ"꯫ ꯃꯍꯥꯔꯥꯅꯤꯗꯨꯅ ꯆꯍꯤ ꯆꯨꯞꯄꯃ ꯀꯔꯤꯅ ꯃꯍꯥꯛꯄꯨ ꯋꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯃꯆꯥꯗꯨ ꯃꯄꯨꯡ-ꯃꯔꯩ ꯐꯥꯔꯛꯄꯒꯤ ꯈꯨꯗꯝ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯀꯗꯕꯗꯨ ꯏꯀꯨꯏ ꯀꯨꯏꯔꯔꯣꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯔꯤꯕꯁꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯪꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯧꯅ ꯁꯦꯠ-ꯆꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯤꯕꯗꯨꯉꯥꯏ꯫ ꯅꯪꯒꯤ ꯅꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯤꯅꯗꯤ ꯅꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯅꯍꯥꯛ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯈꯪꯂꯤꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯔꯁꯇꯨꯅꯅꯤ ꯅꯪꯕꯨ ꯅꯨꯄꯥꯃꯆꯥ ꯑꯃ ꯃꯥꯜꯍꯟꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯤꯕꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯁꯤ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ-ꯁꯤꯡꯅꯅꯤꯡꯂꯦ꯫ ꯑꯗꯨꯅ ꯃꯥꯅ ꯅꯪꯁꯦ ꯑꯁꯦꯡꯕ ꯅꯨꯄꯤꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯃꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯕꯨ ꯀꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯆꯨꯞꯄꯤꯔꯗꯨꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯝꯃꯤ, "ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ꯫ ꯏꯃꯥꯅ ꯍꯥꯟꯅꯅ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯂꯕꯁꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯧꯅ ꯁꯦꯠꯂꯤ-ꯆꯥꯔꯤꯕ ꯑꯃꯁꯨꯡ ꯆꯠꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ-ꯁꯤꯡꯅꯔꯤꯕꯗꯣ ꯍꯥꯏꯅ-ꯁꯤꯡꯅꯖꯁꯅꯨ꯫ ꯆꯥꯛꯂꯦꯟꯗꯨ ꯁꯦꯝ ꯁꯥꯔꯕꯗ ꯑꯩꯍꯥꯛꯅ ꯄꯥꯕꯨꯡꯗ ꯂꯩꯀ꯭ꯔꯣꯝꯒꯤ ꯄꯨꯈ꯭ꯔꯤꯗ
ising thakjanaba aihakki sagonsi punaba haijagani. Sagonsina aihakpu chingsigi wangmada kanamata tanba phangdaba mafamda pugani. Adudagi alana thaujanbirabadi aihaksu nomadi halakani. Hairiba thauramsigi chaklendugi mamangda ningthau machanupiduna mamada magi kada mapitana kainabagi bidai laurami. Thajaraba nurse-tudasu mahakna thagatlami. Mapanda chaklendugidamak jantra khongbasingi isai marakta phamba atithisingna konungdu pikthalami. Ningthau machanupadu thoklakakanda ningthauduna hairami, aigi nungsiraba ichanupa, masi aigi punsigi khwaidagi chauthokjoningai oiraba numitni. Aihakna Turkeygi khwaidagi thak wangba imung manungdagi nanggidamak khanba nupi macasiga loinana nangna matam chuppada nungaigani haibasi aihakki luna ningjaba asa amasung lainingni. Mahakki haijananaba asengba tanjani haiba khangladuna ningthau machanupaduna hairami, pabung aihaksu nungaijai, leikorngi pukhida nungthingi sanglaba chatharakadaba thauramdugi mamangda aihak isasu tekhatnaba torbanda sagon tongduna aihakki sagonsi puba yagadra. Ichanupa nangna tongningba tawjarucho, ningthauna hairami. Sagol sangda changladuna ningthau machanupidu sagoldu khruji thanglami aduga kaplami. Sagolduna mangonda minungsi poklami amasung mahakpu themjinbiduna hairami. Sagolsigi khangjaba gyanduna aihak loinamak bhab tai. Aihak nahakki khudongthibadu khangi wakhal fajillu. Aihakna nangbu nahakna chatningba mafamda nungsit tawna yangna puduna chatkani. Sagolgi masongsingdu nungsina nanbiraduna ningthau machanupiduna mabu hawgathalaga pukhigi akoibada ngaihak chathalami. Madudagi ningthau machanupiduna ingita thauna pharaba sagoldu chekpan chongthoklami amasung makhoi thauduna chatkirami. Ningthaugi ngaksinbasingna makhoibu tanarami, toigumsung makhoidi lapna adum yangna thorami. Ningthau machanupidu apakpa labhang ama yaudri phawba ching amasung tampak kaya landuna angaubadawna sagol thorami. Sagolduna akoibadu haisingna khangdoklami amasung ningthau machanupiduda hairami, aihakna nangbu aina ngamjaba makhai thapna purakle, hojikti aihak hallage. Nang irap laptana maingasi uredana, sida changsillo aduga nangi nasagi oina yengjaruro. Adudagi amuk khangallaba sagonduna hairami, aihakki samtaresi leirese nangi sengauda cheksinna hapjinduna thamjillu. Nangna aihakpu darkar oirakpa matamda makhoibu nalu amasung aihak soidana lakani. Nangi thawai hakjang sengbasina alana nangbu soidana chanbigani. Mahakki tongnaba thajaningai oiraba sagonduga kainabada ningthau machanupidu warami, toigumsung atai upaidi leiramde. Mahakna maingan uriba chauraba yumduda thunamak changsilami. Mahakna thongda thilami, kari tawjoge haiduna nupa amana khumlami. Ningthau machanupiduna awaba wari adu liduna hairami, aihakpu nungsibiyu pukphaba ibungo, nangi yumsida aihak minai oijage. Nupadu mahakki wariduda nungsiraduna yarami amasung mahakpu chak thongba nupa macha ama oina thabak pirami. Ningthau machanupiduna thabaktu yamna phajana tawrami, madudi mahak ikuikuidana pujari makok haplami. Pak chauraba yumdu tasengbadi konung amani. Ningthau machanupidudi khangdana mahak prakha oiraba ningthau machanupa amagi charasing thonglami. Anauba pujariduna thongba chak ensangdu mahakna yam pamlami. Nongmadi mahakki chak thongliba midu manakta tharau haiduna pau tharami. Ningthau machanupiduna mahakpu nupa macha pujari ama oina unaba mahakna hek ngamba makhai fajana luna magi fijondu setlami. Ningthau machanupadu masak matau fajaraba pujaridu ubada nungairami amasung hairami. Nupa macha nangi chahi matangsida pujarisi nangna tangna phangbani, nahak kadaidagi lakpano? Mahakki awaba wari liraduna ningthau machanupiduna hairami, aihak hiyangphamdagi potchai mahakki leipakta thadok thajin tawba ina khunba lalonba nupa amagi machanupani.
ꯃꯔꯨꯚꯨꯃꯤꯗ ꯃꯍꯥꯛ ꯈꯣꯡꯂꯣꯏꯁꯤꯡꯒꯤ ꯈꯣꯡꯒꯨꯟ ꯃꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯁꯤꯗ ꯂꯝꯕꯤ ꯐꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯗꯨ ꯐꯔꯦ꯫ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯪꯒꯤ ꯅꯇꯧꯗꯨꯗꯒꯤ ꯅꯍꯥꯛ ꯑꯆꯧ ꯑꯁꯥꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯏ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯅꯍꯥꯗꯨꯕꯨ ꯊꯛ-ꯈꯥ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯄꯨꯖꯥꯔꯤ ꯑꯣꯏꯅꯕ ꯄꯣꯛꯄ ꯅꯠꯇꯦ꯫ ꯅꯪ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤꯅ ꯃꯇꯤꯛ ꯆꯥꯏ ꯑꯃꯁꯨꯡ ꯃꯗꯨ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ 3 ꯂꯩ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ, ꯅꯪꯅ ꯈꯟꯕ ꯑꯄꯥꯝꯕꯗꯨ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ꯫ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯈꯔ ꯃꯉꯥꯎ ꯊꯤꯕꯅꯤ꯫ ꯃꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯤꯃꯆꯥ 3 ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤꯗꯨꯒꯤ ꯐꯥꯒꯤ-ꯖꯨꯒꯥꯏꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗꯨꯗ ꯃꯍꯥꯛ ꯑꯇꯣꯟꯕꯤꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯑꯩꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯉꯛ ꯀꯟꯕꯤ ꯏꯆꯥꯅꯨꯄꯤꯕꯨ ꯈꯜꯂꯦ꯫ ꯑꯩ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯑꯃꯨꯛ ꯋꯥ ꯍꯥꯏꯈꯤꯒꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯍꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯕꯨ ꯈꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨ ꯎꯠꯊꯣꯛꯇ꯭ꯔꯕꯁꯨ ꯉꯛꯆꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯑꯍꯤꯡꯁꯤꯃ ꯃꯗꯨ ꯈꯟꯈꯤꯒꯦ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯌꯦꯡ ꯍꯥꯏꯔꯒꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯍꯤꯡꯗ 3ꯁꯨꯕꯤ ꯅꯨꯄꯤꯗꯨꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ ꯑꯃꯁꯨꯡ ꯁꯣ ꯃꯈꯨꯜ ꯑꯍꯣꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯝꯂꯝꯃꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯨꯅꯨ ꯑꯃ ꯀꯥꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯃꯆꯥꯗꯨꯅ ꯈꯨꯅꯨꯗꯨꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯈꯤꯛꯊꯔꯝꯃꯤ꯫ ꯈꯨꯅꯨꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯨꯄꯤꯃꯆꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯂꯟ-ꯊꯨꯝ ꯐꯪꯒꯟꯕ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯔꯦ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ꯫ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯑꯀꯤꯕꯗꯨ ꯊꯥꯗꯣꯛꯎ꯫ ꯑꯩꯈꯣꯏꯅ ꯈꯨꯔꯧ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯏ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯅꯪꯒꯤꯗꯃꯛ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯌꯨ꯫ ꯍꯥꯏꯔꯤꯕ ꯇꯥꯡꯂꯕ ꯃꯤꯡꯁꯦꯜꯁꯤ ꯂꯩꯀꯣꯜ ꯑꯃꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯁꯤꯅ ꯃꯤꯡꯁꯦꯜꯁꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯃꯁꯨꯡ ꯅꯪ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯏꯅ ꯅꯥꯟꯊꯣꯛꯂꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯌꯨ꯫ ꯅꯍꯥꯗꯨꯅ ꯃꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯐꯪꯍꯜꯂꯕꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯅꯤꯡ-ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕꯤ ꯅꯨꯄꯤꯃꯆꯥꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯒ ꯆꯨꯝꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯄꯨꯖꯥꯔꯤ ꯃꯀꯣꯛꯇꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯡꯁꯦꯜ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯅꯉꯣꯟꯗ ꯂꯨꯍꯣꯡꯕꯒꯤ ꯐꯤꯚꯝꯁꯨꯅꯤ꯫ ꯅꯪꯁꯨ ꯈꯪꯂꯦꯗꯅ ꯏꯆꯥꯅꯨꯄꯥ, ꯍꯥꯏꯅꯤꯡ-ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯟꯕ ꯇꯥꯏ꯫ ꯁꯛꯂꯣꯠꯄ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯅꯨꯡꯅꯥꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯑꯃꯁꯨꯡ ꯑꯂꯥꯒꯤ ꯊꯧꯖꯥꯜꯅ ꯃꯤꯡꯁꯦꯜꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯈꯣꯡꯆꯠꯇꯨꯒꯤꯗꯃꯛ ꯆꯠꯅꯕ ꯑꯌꯥꯕ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯗꯨꯒꯤ ꯃꯁꯝꯁꯤꯡꯗꯨ ꯅꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯁꯒꯣꯜꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯗ ꯃꯍꯥꯛꯀꯤ ꯋꯥꯊꯣꯛꯇꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯏꯔꯥꯏ ꯂꯥꯏꯕ ꯅꯠꯇꯦ꯫ ꯁꯒꯣꯜꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯇꯧꯏꯒꯨꯝꯁꯨꯡ ꯃꯈꯣꯏ ꯑꯂꯥꯒꯤ ꯊꯧꯖꯥꯜꯒꯤꯗꯃꯛ ꯈꯨꯔꯨꯝꯁꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜꯗꯨ ꯊꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯔꯨꯞ ꯊꯥꯔꯝꯃꯤ꯫ ꯂꯣꯏꯅ ꯈꯪꯂꯕ ꯁꯒꯣꯜꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯥꯅ ꯂꯩꯀꯣꯜꯗꯨ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯇꯥꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯊꯣꯡꯒꯥꯟꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯅꯣꯡꯁꯥ ꯑꯃꯒ ꯌꯥꯎ ꯑꯃꯒ ꯊꯦꯡꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯃꯥꯡꯗ ꯁꯖꯤꯛ ꯃꯄꯨꯜ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯂꯒ ꯌꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯒꯗꯕꯅꯤ꯫
ꯌꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯥꯗꯨꯅ ꯅꯣꯡꯁꯥꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯒꯗꯕꯅꯤ꯫ ꯈꯔ ꯆꯪꯁꯤꯜꯂꯒ ꯅꯪ ꯍꯤꯡꯆꯥꯕꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯅꯪꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯩꯍꯥꯛ ꯑꯦꯟꯁꯥꯡ ꯃꯍꯤ ꯁꯨꯞ ꯈꯔ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯍꯥꯛ ꯅꯪꯕꯨ ꯃꯥꯒꯤ ꯆꯥꯔꯥ ꯑꯣꯏꯅꯕ ꯃꯥꯒꯤ ꯀꯥꯗ ꯃꯍꯥꯛꯀꯤ ꯃꯌꯥꯗꯨ ꯊꯧꯍꯟꯕ ꯆꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯅꯪꯅ ꯃꯤꯡꯁꯦꯟꯗꯨ ꯂꯧꯔꯛꯎ ꯑꯗꯨꯒ ꯂꯩꯀꯣꯜꯗꯒꯤ ꯆꯦꯛꯄꯜꯗꯨ ꯀꯥꯔꯒ ꯆꯦꯜꯂꯛꯎ꯫ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ꯫ ꯃꯄꯥ ꯂꯩꯇꯅ ꯈꯪꯂꯕ ꯁꯒꯣꯜꯗꯨꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯁꯦꯡꯅ ꯊꯣꯛꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯤꯡꯆꯥꯕꯗꯨ ꯃꯍꯥꯛ ꯃꯥꯒꯤ ꯑꯦꯟꯁꯥꯡ ꯃꯍꯤ ꯁꯨꯞ ꯁꯦꯝꯕ ꯆꯪꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯤꯡꯁꯦꯟꯗꯨ ꯃꯐꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩꯀꯣꯜꯗꯨꯒꯤ ꯑꯀꯣꯏꯕ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯈꯣꯡꯗꯨ ꯆꯣꯡꯗꯨꯅ ꯆꯦꯛꯄꯜꯗꯨ ꯀꯥꯔꯒ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯡꯁꯦꯟ ꯃꯥꯡꯈꯤꯕꯗꯨ ꯈꯪꯂꯛꯂꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯏꯁꯤꯡ ꯈꯣꯡꯗꯨ ꯂꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯌꯥꯎꯗꯨꯗ ꯃꯔꯥ ꯂꯩꯔꯕꯗꯨ ꯐꯥꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯌꯥꯎꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯩꯍꯥꯛꯅ ꯊꯧꯖꯥꯜ ꯍꯩꯔꯕ ꯃꯤꯑꯣꯏꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯍꯟꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯅꯥꯄꯤ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯪꯅꯗꯤ ꯏꯃꯥꯡꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯊꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯅꯣꯡꯁꯥꯗꯨꯗ ꯃꯔꯥ ꯂꯩꯕꯗꯨ ꯈꯥꯝꯅꯕ ꯍꯥꯏꯕꯗꯁꯨ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯁꯥꯎꯕꯅ ꯂꯣꯏꯔꯕ ꯍꯤꯡꯆꯥꯕꯗꯨꯅ ꯃꯔꯥ ꯂꯩꯕꯗꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯗꯟꯗꯤ ꯑꯣꯏꯅ, ꯅꯪꯅ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯁꯥꯞꯁꯤꯅ ꯅꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯣꯟꯒꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯒꯅ ꯅꯍꯥꯛ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯣꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯁꯥꯞꯇꯨ ꯊꯨꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯄꯥ ꯑꯣꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯑꯣꯟꯕꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯊꯥꯖꯔꯕ ꯁꯒꯣꯜꯗꯨꯗ ꯊꯣꯛꯂꯤꯕꯗꯨ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯩꯀꯣꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯨꯅꯨꯅ ꯑꯣꯟꯕ ꯅꯨꯄꯥꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯔꯥꯞꯄꯗꯒꯤ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯑꯊꯣꯏ ꯑꯍꯦꯟꯕꯗꯨ ꯈꯪꯂꯦ꯫ ꯅꯍꯥꯛ ꯑꯩꯍꯥꯛꯀꯤ ꯑꯣꯏꯔꯝꯃꯤ, ꯇꯧꯏꯒꯨꯝꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯃꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯂꯩꯄꯥꯛ ꯉꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯣꯜꯂꯛꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯅꯨꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯡꯁꯦꯜꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯔꯣꯝ ꯆꯠꯊꯔꯕ ꯆꯥꯛꯂꯦꯟꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯂꯨꯍꯣꯡꯕꯗꯨ ꯃꯍꯥꯛ ꯌꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯍꯤ ꯌꯥꯝꯂꯛꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯆꯨꯞꯄꯁꯤꯃ ꯃꯍꯥꯔꯥꯅꯤꯗꯨ ꯃꯃꯤꯠ ꯍꯦꯛ ꯇꯥꯡꯒꯗꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯣꯜꯂꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯗꯨꯅ ꯂꯩꯄꯥꯛꯇꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯍꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫